Online Manipuri ayuki pau miyeng tabiro pumnamang putoy lai shramna khurumjari ahan bada maroiba pau. Aram baiting gulgi robin mangang khairak pomdagi lukhchege United Nations na international law na phawba ting bathami ba high tech drone bombing kuki na thatharak tuna maitai haliba sida India na tumin na yengduna lairagadi India na maitai hatpada na kuina na mating pangle hairui dabagi maram laibra Manipuri ase India gi state amani India gi soil the drone bomb thatharak pa haibase India da land tobani masi tarai na hekta tokpa yaroi wahaidana India manung da separate administration tawthorakpana pura tonganba country tanbani kuki minai na haina robin mangang khairakpom na phongdokpiri aduga matung taba update asana iramdam I pawdagi lokhachage hauzik tronglawbida kuki na bom yauna kan mamong da nongmai kapsilaklay aduga mathingi update asana mongjang village amadi moizoi village manakta kuki kapna bada kuki ama sire maming na Mr. Thomko Hau yengang pokpi village Moreh dagini ama sokle hairi Makha tarakpada 7.62 mm media machine gun sizinabagi training pibinaba ayubi cherol pikre 7.62 mm media machine gun Mark 2 A1 nongmai sizinabagi training pinaba instructor Habira Uhaina Manipur Police Training College Pangagi Assistant Director Administration S Gautam na 57 Suba Mountain Division gi Colonel GS Operation da ayubi cherol Twrakhre Gerald aduna hai Manipur tholibe irang asi lakshinaba hotnaba da Manipur Police Department gi 7.62 mm GMK2A1 nongmai khara Jabalpur da laiba Ordnance Factory dagi laire MMG sing asi Manipur yoroktuna laire adum oinamang Manipur Police ta khulai asibu sijinnanaba training fangnaba mine power leitabana 57 Suba Mountain Division na Manipur Police Training College Pangai da training team ama thabirau training asi thasigi mapan dagi numit kungama thoini chathagadabani training team adugi laifam chapam MPT Shina Sinduna Thamle Maram Aduna training team adu tha asigi taret ki mamang da thabirau haina su chero asina makha ta na palli